Leibak asibu amato oina punsinduna achauba mapangal kanba Indian Union ama semgatpada achauba thaudang lauramba ningtamba India gi ahanba Deputy Prime Minister oiramba India gi youth ki mi hairaga khangnaba Sardar Vallabhbhai Patel bu mahakna leibak asigi damak tawramba thabaksing adubu ikai khumnaba uttuna kumjali singani taramari degi hauna maki mapok numit October 18 bu sahi kudingi National Unity Day Rashtriya Ekta Diwas haina leibak asina pangthoktuna lakli ngasigi achauba Indian Union asibu sembiramba Sardar Patel gi mafamda leibak asina ikai khumnaba utpa haibasidi India gi mipum khudingmangna tawpham thokpani Patel na achauba India amadi sembiramle adubu mahakna matam jana pangthokpa ngamhodaba amadi mahaki tungda lakpa luchingba singnasu pangthokpa ngamdaba thabaksing leiribra haibasi wahang amadi adum oire aduna Patel na lusilamdaba thabaksing adu kari karino madugi warishin karamna purakadagi haibasi khananainabagi tangai phadaba lai Sardar Patel gi maithong natraga thabak asi ani subra haibasisu miyamna khanaba wafamni India gi ningtambagi akanba ihau chatharingai manungdadi mahakna Mahatma Gandhi gi achetba tung inba ma oina non violence gi wakhalondagi khongpham lengdana thabak tawkharbasu ningtamba phanglaba Mahatma Gandhi laikhidraba matungda achauba apunba India ma sagatnabagi damak mahakna tawkiba thabaksingda violence natraga namhabagi thawong kharadi yaukhre haibasidi India gi integration sagatpagi puwari na takli Hana non-violence da yamna thajarambadu ningtamba phanglaba matungdadi Patel gi strategy yamna honglai policy power limited violence sizinare Patel na Indian Union ama semgatnabagi damak laukhatkiba khongthang asi military gi mangam yauna chathagiba yamna haisingna amasung munna khalaga sem sagiba thaurang singni mahakna tongan ba lamsing asida karigumba makoina apunba India da yaruklabadi hana leiramba ningthaugi amadi autocracy gi supnam lenga pumnamak muthattuna miyamgi mihutna lingba ningtamba leibak ama leigani haibagi thajaba pi masina lamsing aduna apunba India da yaruknabagi achauba maram amani masi Patel gi yamna strategic oiba khongthangni adubu hanadagi ningtamna leirakpa miyamgi lengak linglaba leibak kharadi India da tiningdabagi wafamsu lakhi asumna Patel na lam kaya themlaga Indian Union da yaholi thembada yadabasing adubuna lanmigi mangam sizinai Patel gi thaurang asibu India mapunglamda Junagarh, Jodhpur, Travancore, Hyderabad na yade adubu mahangna makhoi pumrang namduna India da tinsinki asigumba thawngsing asi yenglagadi Patel asi non-violence amasung violence ki magun animang na leitenglaba luchingba amani haina lawbusu yai awang nungpunglabda masi strategic oiba maphamni aduna military gi mangam kankhat handabani loinana lambi thogi phipam phagat handuna sakhut thaurangi thabaksu mapung phana paikhat kadabani haibasi Patel gi wakhalni lamdamasi da myoibagi liberty amasung sakhut thaurangi thabakti sothaduna leihori Patel na achauba India ma semgatnabagi damak awang nongpopu India gi mapta hapchilamlabasu mahang nangan na leikidaba amasung maki tungda lakiba leibak asigi luchingba singna tangai phadana lokhatpam thokpa thabaksing lokhatlamdabadagi ngasisu mara chetpa India ma sembagi wafam asi mapung ifa phadribagum tawri masigi mathakta center na state singda piba sakthung manadabana awang nongpok asi sakot khongthangda sothawi masina center bu lamdam masigi miyamna warawi haujiksu Patel na ningjaramba sing adu magi tungda lakpa luchingba singna pangthokpa ngamdabagi awatpa amadi leiri awatpa asi ngasigi luchingba singna menkhatpa changi India gi mapunglamda leiriba leitadaba phibam asi sakhot khongthangda tapthauba amadi citizen singi phangpham thokpa haksing phangdabadagi thorakpani hairagasu awang nongpoki phibam asidi tonganba maram la haibasisu hangningai oiri Globalization Act is policy na chingba lakhibaga loinana lamdam sida sakhot thaurangi thabak kaya paikhatnaba khongthang lokhotpa hawraklabasu Patel gi strategy haiba wahai aduda yumpham oiduna sakhot thaurangi thabak kaya home ministry gi ayaba yawdrabadi paikhatpa yadana leiri adu oiragadi Patel na kanna palamba sakhotpa miyamgi lengak haibadudi wahanthok leiribara Amaromda sakhot thaurangi khongjelda iyang yangsinba ngamdragasu militarization mapangal kalli haina miyamna longnai amasung sawong asina mapandagi investor lakpada ninghannaba puhalli aduna security sizinaba ngamba mioi kharadamak mapandagi changlai asiguma phibam kaya asidagi mapandagi company kaya ga yana che tawnarabasu thabakta mapung phana onthokpa ngamgadra haibagi chingnaba leiri
Patel asi tasengnamak India gi oinadi unity gi symbol ni mahaki honajamanna achauba Indian Union ama ngasigi miyamna phangle adubu mahakna mara chetpa India ama poraknabagidamak sagatke khajaramba democracy secularism federalism gi vision adudi ngasisu mapung phana sagatpa ngamdana leiri Leibak asida lining amasung kanglup naibagi wakhalon asi yamna mapangal kanna leiri masi Patel na pamjarambagi onatainabani Center na Leibak ki security gi wafam damak yenglaga sakhot thaurangi thabaksing taptharaba amasung miyamgi democracy rights sing mapung phana phangandrabadi miyamna Leibak ki apunbagi ichelda yauningbagi ihul hantharakani Ngasigi Leibak asigi luchingmasingna Patel bu yengba matamda Leibak ki security amasung unity gi saktam khak ubagi mahutta mahakna pamjaramba human security human development amasung democracy haibadu wahanthok laina thabakta onthoklabadi mahaki mafamda Leibak asina utpa matik chaba ikai khumnaba oigani amasung Leibak asida ing tapasu porakani